Manipur Top Channel dugi video amta update tawjige ngasi ayuk phong base phong da February gi tang mapanda drug phaba changlubi Imphal East ke narcotic cell gi personnel ani drug lalon mani singnaba singna furakre Imphal East ki kherga awang laikai da drug yonba miyoi khara laire haiba akhanaba paw ama phangmadagi madubu phaba changlubi Imphal East ke narcotic cell gi team amada mafam adugi miyamna tamthina furakre thangdo aduda personnel ani sokpada natana nongmai phawba munna bohona khre hairi पाव असिना मखाताना हाइरिबना मियाम संगदुना फुरकपदगी सोक्लबा इम्फाल इस्के नेकोटिक सेलगी पर्सनल सिंग अदुदी एएसआई सीएस बिसोरजित एएसआई एमडी आजाद खान कौवे पुलिस की सोर्स अमना हाइरिबा पुलिस पर्सनल अनि असिना ngasi अयु इम्फाल इस्की खेरगा अवांग सभा लैकाइदा लैबा ड्रग लालोनबा एमडी निंगथौ सै कुंथ्रागा निथो अपकपा एमडी सैरुद्दीन कौबा मियो अमा फानना सिविल ड्रेस सटखि लोइनना ड्रग लालोन lalonba miyo esigi yumda drug leiba saduna sangsilaga mabu fana bohna ki matamanduda MD ningthauno huran ma laklai haina koirau lawbadagi local miyamna mafam aduda sangsilaktu narcotic cell gi kangbu sing aduda khuthaba horakpadagi ASI ani du sokhibane miyo sing aduna personnel sing adugi nongmai phawba muna bohna ki miyamna langna ringai marak aduda drug lalonba miyo adudi mafam adudagi nanthokuna sen khibadagi phaba ngamhaudre thaudo adugi makha tarakpada Imphal East ki ahenba forcing thomjinduna operation setakre adubo phaba punbagi paudi fangdri hainsu pausi esina makhatana phungdoragli thank you